ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟ ꯊꯥꯒꯤ ꯔꯤꯗꯤꯡ ꯍꯥꯏꯐꯦꯠꯇꯪ ꯇꯧꯁꯦ ꯖꯨꯟ ꯊꯥꯒꯤꯁꯦꯀꯣ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯁꯦꯀꯣ ꯀꯥꯔꯗ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦ ꯑꯍꯨꯝꯁꯤꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖꯦꯁ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦꯀꯣ ꯖꯨꯟꯒꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯁꯦꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄꯉꯩꯒꯤ ꯑꯣꯏꯅ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯗ ꯑꯍꯨꯝ ꯈꯛꯇꯪꯅꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯏꯁꯦ ꯌꯥꯝ ꯂꯧꯊꯣꯛꯇꯦ ꯀꯥꯔꯗ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯁꯣꯏꯜ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯣ ꯂꯩꯕꯥꯛ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤꯅꯤꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯃꯤꯟꯁ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯃꯇꯝꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯗꯣ ꯃꯈꯜꯁꯤꯗ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯤꯅ ꯃꯌꯣꯟ ꯆꯣꯡꯕ ꯒ꯭ꯔꯣꯠꯀꯨꯝꯕ ꯂꯥꯛꯏꯁꯦ ꯈꯣꯠꯂꯤꯁꯦ ꯂꯩꯅꯀꯣ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯆꯥꯛꯆꯪꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯆꯥꯛꯆꯪꯅ ꯇꯧꯕ ꯍꯥꯏꯕ ꯍꯥꯏꯗꯤ ꯔꯨꯇꯤꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯩꯀꯥ ꯐꯖꯅ ꯅꯥꯏꯔꯒ ꯇꯧꯕꯤꯌꯣꯀꯣ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟ ꯊꯥꯁꯦꯀꯣ ꯊꯕꯛꯇ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯤꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯗꯁꯤꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯀꯦꯌꯔ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯐꯅ ꯈꯟꯕꯤꯕ ꯈꯣꯠꯄꯤꯕ ꯃꯤꯉꯣꯟꯗ ꯒꯥꯏꯗꯀꯨꯝꯕ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯁꯥꯗꯁꯨ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯗꯁꯤꯅꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯍꯨꯝꯁꯨꯕꯁꯤꯅ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯗꯨꯞ ꯀꯦꯟꯗꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯗꯨꯞ ꯀꯦꯟꯗꯜꯁꯀꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯁꯤ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯂꯥꯏꯒꯨꯝꯕ ꯅꯤꯡꯖꯕꯁꯦ ꯈꯤꯇꯪ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯋꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯖꯨꯟꯁꯤꯗ ꯀꯩꯀꯩ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯏꯒꯤ ꯀꯩꯒꯤ ꯇꯤꯟꯒꯤ ꯂꯩꯔꯒꯗꯤ ꯑꯗꯨꯗꯣ ꯐꯖꯅ ꯈꯣꯏꯔꯝꯕꯤ ꯈꯣꯠꯄꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯌꯥꯝꯅ ꯀꯝꯐꯔꯠ ꯑꯣꯏꯒꯅꯤꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯝꯐꯔꯠ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯁꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯁꯦꯐ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯐ ꯑꯣꯏꯒꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯅ ꯊꯕꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯕꯤꯂꯤꯐ ꯊꯝꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟ ꯃꯟꯊꯀꯤ ꯇꯦꯔꯣ ꯔꯤꯗꯤꯡꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄꯉꯩꯒꯤ ꯑꯣꯏꯅ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯑꯦꯟ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦꯀꯣ ꯄꯔꯁꯣꯅꯦल कंसल्टेशंसकी ꯑꯣꯏꯅ ꯑꯩ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗ ꯀꯣꯜ ꯃꯦꯁꯦꯁꯀꯨꯝꯕ ꯇꯧꯔꯒ ꯑꯗꯨꯝ ꯍꯪꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟ कंसल्टेशंस ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯄꯥꯝꯗꯕꯉꯩ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯂꯥꯏꯟ कंसल्टेशनꯀꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯗ ꯑꯍꯨꯝꯁꯦ ꯁꯤꯁꯤꯅ ꯃꯟꯗꯦ ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯑꯣꯏꯅꯀꯣ ꯃꯟꯗे ꯄꯣꯛꯄ ꯃꯤꯉꯩꯁꯦ ꯀꯩꯅꯣ ꯁꯤ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯁꯥꯏꯀꯜ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯗꯨꯝ ꯑꯣꯏꯕ ꯁꯥꯏꯀꯜ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯝꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯣꯏꯔꯤꯕ ꯖꯨꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯔꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯩꯅꯀꯣ ꯐꯠꯇꯥꯎꯗꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯠꯈꯤꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯀꯥꯔꯗꯁꯦ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯍꯥꯏꯗꯤ ꯁꯨꯝ ꯀꯃꯦꯟꯇ ꯀꯩꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯔꯤꯂꯤꯁ ꯍꯥꯏꯅ ꯏꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯁꯤꯁꯨ ꯁ꯭ꯋꯤꯆ ꯋꯥꯔꯗ ꯃꯈꯜ ꯑꯃꯅꯦꯀꯣ ꯑꯥꯏ ꯑꯦꯝ ꯔꯤꯂꯤꯖꯤꯡ ꯑꯣꯜ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯝꯁ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯤꯌꯨꯀꯣ ꯁꯤꯁꯦ ꯂꯩꯅꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛ ꯇꯧꯔꯛꯄ ꯔꯤꯁꯥꯏꯀꯜꯒꯨꯝꯕ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯕꯁꯤꯗꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯂꯥꯛꯏꯕ ꯑꯦꯅꯔꯖꯤꯁꯦ ꯑꯩꯉꯣꯟꯗ ꯔꯤꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯅꯦꯒꯦꯇꯤvityꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯁꯨ ꯂꯣꯏꯅꯃꯛ ꯔꯤꯃꯨꯚ ꯇꯧꯕ ꯑꯣꯏꯅ ꯑꯣꯏꯔꯤꯀꯣ ꯍꯥꯏꯗꯤ ꯁꯣꯜꯠꯅꯤꯀꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯁꯣꯜꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯁꯗꯦ ꯁꯦꯇꯔꯗꯦꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯩꯅꯀꯣ ꯑꯗꯨꯅ ꯔꯣꯛ ꯁꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯣꯜꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁ ꯐꯠꯇꯕ ꯈꯣꯠꯇꯕ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯁꯤꯗ ꯐꯠꯇꯕ ꯆꯠꯈꯤꯕ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯝꯁ ꯂꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯑꯍꯨꯝꯁꯨꯕꯗꯅ ꯑꯦꯆꯤꯚꯃꯦꯟ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤ ꯂꯥꯏꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯕꯦꯔꯤꯁ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦꯀꯣ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯦꯆꯤꯚꯃꯦꯟ ꯑꯦꯟ ꯁꯛꯁꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯏꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯝꯁ ꯀꯩꯀꯥꯗꯣ ꯂꯣꯏ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯁꯨ ꯐꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯐ꯭ꯔꯨꯠꯁ ꯀꯣ ꯍꯥꯏꯗꯤ ꯐ꯭ꯔꯨꯠꯐꯨꯜ ꯔꯤꯖꯜꯠ ꯍꯥꯏꯕꯅꯤꯀꯣ ꯁ꯭ꯇꯥꯔ ꯑꯦꯅꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦꯀꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯁ꯭ꯇꯥꯔ ꯑꯦꯅꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯁꯛꯁꯦꯁꯅꯤꯀꯣ ꯁꯛꯁꯦꯁ ꯑꯦꯟ ꯐ꯭ꯔꯨꯠꯁ ꯀꯣ ꯍꯥꯏꯗꯤ ꯔꯤꯖꯜꯠꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯖꯨꯟꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯤꯁ ꯀꯣ ꯍꯥꯏꯗꯤ ꯁꯤꯝꯄꯜ ꯑꯣꯏꯅ ꯔꯤꯂꯤꯁ ꯑꯣꯜ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯝꯁ ꯍꯥꯏꯗꯤ ꯅꯣ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯕꯥꯛ ꯄꯣꯛꯄ ꯃꯌꯥꯝꯒꯤ ꯖꯨꯟ ꯃꯟꯊꯀꯤ ꯇꯦꯔꯣ ꯔꯤꯗꯤꯡ ꯀꯣ ꯖꯨꯟ ꯃꯟꯊꯀꯤ ꯇꯦꯔꯣ ꯔꯤꯗꯤꯡꯁꯦ ꯑꯩ ꯀꯥꯔꯗ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯀꯥꯔꯗ ꯅꯝꯕꯔ 1 2 ꯀꯣ ꯑꯗꯨꯒ 3 ꯀꯣ ꯀꯔꯤ ꯃꯦꯁꯦꯖ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯄꯔꯁꯣꯅꯦꯜ कंसल्टेशंस ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯌꯥꯅꯤ ꯑꯣꯟꯂꯥꯏꯟ कंसल्टेशंस ꯇꯧꯔꯁꯨ ꯌꯥꯅꯤꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯂꯥꯛꯏꯁꯦ ꯂꯩꯅꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯁꯤꯗ ꯒ꯭ꯔꯣꯠ ꯃꯤꯟꯁ ꯌꯦꯡꯉꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯇꯥꯔꯒ ꯄꯣꯠꯁꯦ ꯂꯩꯅꯀꯣ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅꯤꯀꯣ ꯁꯤ ꯂꯥꯛꯑꯦ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯒ꯭ꯔꯣꯠ ꯁꯛꯁꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯀꯥꯔꯗꯁꯦꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯗꯁꯤꯅ ꯀꯩꯅꯣ ꯂꯥꯛꯑꯦ ꯉꯁꯤꯗꯀꯣ ꯀ꯭ꯂꯦꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯄꯗ ꯄꯣꯠꯁꯦ ꯂꯣꯏꯅꯀꯣ ꯂꯝꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯀꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯆꯠꯐꯝ ꯈꯣꯠꯐꯝ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤꯒꯨꯝꯕ ꯂꯥꯛꯄꯗꯣ ꯑꯃꯨꯛꯀ ꯀꯟꯐ꯭ꯌꯨꯖꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯣꯏꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯦꯀꯣ ꯁ꯭ꯇꯦꯕꯤꯂꯤꯇꯤꯁꯦ ꯑꯪꯀ ꯂꯩꯅꯀꯣ ꯁꯤ ꯂꯩꯁꯦ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯑꯔꯠ ꯑꯦꯂꯤꯃꯦꯟ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯂꯤꯃꯦꯟ ꯃꯔꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯑꯔꯠ ꯐꯥꯏꯔ ꯋꯥꯇꯔ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯁꯦ ꯑꯔꯠ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯔꯒ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯀꯥꯔꯗꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯂꯥꯛꯏꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ
लेपा पोपा मी काइनगा हाइरअगदी को सिलाइसे को नंबर 888 कुंबा अदुमाइन तौरगा कमेंट के देबियो को जून मंथ की यूमजकेशन पोपा मैम की को यूमजकेशन पोपा मैम की करी करी गाइडेंस लेगे को हाइपेट येंगसे जून था से को जून था की ओइना ख्वाइ फर्स्ट को सिलाइसे को पेशेंस ले को थबक तौब मतमदा हाइदि चा ग्लास हमने को चा से कोइना साना साना थदी पोइदा नंका अदुना फजने इंगधर हलगा हाइतारे को हाइदि सिसे कोइ चा ओइ सूप ओइ के ओइ तौरे को अदुना हाइदि पेशेंस लेबा अमा दरकार रोइबा साउबो खोपसु कंट्रोल तौबियो को यारगदे कैनो मंगाय हाइरगा सु ngaयो बदुम आइगी मतमदो यौददना तौरिनी को हाइना दमाने खमे पेशेंस लेबा ख्वाइ फर्स्ट को अनि शुभ सिदा सिलाइसे को नुमित निको थोलेसे को नुमित लाको मतमदा पॉजिटिविटी एंड सक्सेस निको पॉजिटिविटी सक्सेस हीलिंग अदुम्बा मयामदो ओइना ओइदोनी को अदुना यामना हैप्पी ओइबा मनसु ओइगनी को हादि हैप्पी ओइबा मन हराउ तयामबा देगी पॉजिटिव ओइबा देगी थबक तो मतमदा सक्सेस कुंबा ओइबसे को नंबर 2 को अदुगा नंबर 3 सिना सिदा लेइसे को हादि थबक तौबा मतमदा हादि लीडरशिप को लीडर ओइना थबक तौबिबा कोपिबा अदुमाइन तौरले को एनर्जी से फायर एनर्जी निको लाइ जाय तारे को फायर रेड ओइरे द नाका नाका फायर गुंबा कई गुंबा लाइ को अदुन थबक तो मतमदा हादि मकोक चिंगा खोलगा अदुमाइना थबक तौनिंगनी बसिसे को अदो सिदा लेरे को अखोगी युमजा केशगी ओइना जून मंथ की टैरो रीडिंग को हादि वीडियो सम शेयर तौथोपियो हादि लाइव एनर्जी से एंगोंदा रिसीव तौनबगी दमकता को हादि अखोइना वीडियो शेयर तौबो मतमदा हादि एनर्जी से हादि हाइरेइबा मेसेजेस सुगुंबा मैम से एंगोंदा फंगनबगी दमकता ने को हादि एनर्जी एक्सचेंज ने बसिसो अदो सिदा लेरे को अखोगी युमजा केशगी लाकदोरिबा जून थागी ओइना सगोन सेन पोपो मैम को सगोन सेन पोपो मैम की ओइना करी करी गाइडेंस करी करी एनर्जीज लेके हाइबदो हाइपेट येंगसे को सिसिना अखोगी सगोन सेन पोपो को हाइदि सगोन सेन की एनर्जीज हैन हाइजे सगोन सेन की एनर्जीज लेनो को फायर एनर्जी लाइ को ख्वाइ फर्स्ट को फायर एनर्जीज मीन्स हाइदि थबक तमना क्रिएटिविटी गुंबा कई गुंबा दा हाइतार को क्रिएटिव वर्क गुंबा कई गुंबा तौ जानागनी को हंदे की थासे को हाइदि सुम आई से थॉट्स गुंबा कई गुंबा याम लई हारगदि अदु गुंबा मैम दुनी को सिलाइ से को अदुगा एनर्जी यामना हाइतार को पॉजिटिव ओइगनी एनर्जेटिक ओइगनी को अनी शुभ सिना सिलाइन को फ्रीडम को अपॉर्चुनिटीज फ्रीडम थबक तौ मतमदा हाइदि उचे वया का हाइदि फ्रीली पाइदर मका थबक तौ मतमदा अदुनी को सिलाइसे को हाइदि दु खुदोंग चाबा गुंबा कई गुंबा सु लाक्सलकनी पाइसलकनी को सिलाइसे अदुगा अहुम शुभ सिना पॉजिटिविटी एंड चेंजेस हैन लाइ को हाइदि ngasai ग्रीन कलर को ग्रीन सिदा ngasai कुराक अमसु तोंगागा लेरे को सिदा अदुना पॉजिटिव एंड सक्सेस गुंबा कई गुंबा दुमाइन लाइबा सिसना अखोइगी सगोन सेन पोपा मयाम गी ओइना मे जून थागी टैरो कार्ड रीडिंग को लाकदोरिबा अखोइगी जून थागी को इराई पोपंgai गी सिसना को इराई पोपंgai गी ओइना करी गाइडेंस करी मैसेज लाके हाबदो हाइपेट येंगसे को अदो सिदा लेरे को अखोइगी कार्डसिंग से अहम अनीसुबा अहुम सुबा को अहम से येंगसे को अहमने सिला इसे लेनो को हाइदि थबक सिंग से यामना बैलेंस लेगनी को बैलेंस एंड स्टेबिलिटी लेगनी को हाइदि चांग मद अदुम फजना चटपदो अदो हाइदि तौबो मतमदा हाइदि एंगोंदा सु लेनो को माइंड सु याम स्टेबल ओइगनी को अनीसुबा सिना सिदा लेसे को हाइदि पोथाओ इसादा मतम खतंग पियो इसादा हाइदि मी टाइम हाइबदो मका अदुमाइन तौरो को सिसे को अदुगा अहुम सुबा सिना सिलाइनो को आइना होना जगरिबा आइना तौरिबा मयाम दुगी रिजल्ट रिवार्ड्स गुंबा कईगुंबा तुमाइना फंगबा ओइना ओइरिको हाइदि इराई नुमिति ओइना अखोइगी जून थागिसे को अदुम ऑलमोस्ट कार्ड अहुम लोइना पॉजिटिव ओइना लाए को हाइदि बैलेंस तौरगा अदुम चटपा ngamgani इसादा मतम पीबा अदुगा आइना होनारिबा आइना तौरिबा मयाम से की रिजल्ट सु लाओ ओइना को पर्सनल कंसल्टेशन की ओइना कैनो तौरगा युमदा लाकपिरसु यागनी अदुगा ऑनलाइन कंसल्टेशन तौरसु यागनी को थैंक यू लाकदोरिबा अखोइगी जून थागी सिसना अखोइगी थांगजो पोपा मयामगी को थांगजो पोपा मयामगी ओइना कार्ड अहुम गतंग थोकचरगे कार्ड अहुम से को येमिनारसे करी करी मैसेज लाके हाबदो को ख्वाइ अहान बजे पॉजिटिविटी एंड चेंजेस कुंबा कई गुंबा खरा लाकनी को हंदकी थासे को जून थासे पॉजिटिव ओइ अदुगा चेंजेस कुंबा कई गुंबा नांgai लेरे मिदुगा हादि कितंग चेंज कुंबा कई गुंबा दुमाइ लाय को सिलाइसे अहाम बसे को अनीशुबसिना अनोबा थबक कुंबा कई गुंबा होबा याय को अनोबा थबक होबा याय अनोबा आइगी ऑलरेडी तौरगा लेरिबा थबक तो हेन्ना एक्सपांड तौबो खोपा अदुमसु याय को सिसना अदुगा लास्ट अहुम सुबसिना ले थबक तौबो मतमदा लेनो को यामना थमोय सेंगना थबक तौबियो को तादि याम फगनी को हादि चौखटपा खोपा अदुमाइ तौर लाइ को अदुम लोइना मले पॉजिटिविटी लाए अदगी अनोबा थबक एक्सपेंशन्स अदुगा तौरिबा थबक तुदा हाइतारो याम थमोय सेंगना यामना थाजना यामना पॉजिटिव ओइना तौबिबा को सिसना अखोइगी सैटरडे पोपंgai gi ओइना को अदो पर्सनल कंसल्टेशंस की ओइना युमदा लाकपिरसु यानी अदुगा ऑनलाइन कंसल्टेशन सु यागनी ऑफलाइन कंसल्टेशन सु यागनी को मैम थैंक यू